COCOMI Students wing na Center Leingaki Oiba office sing ngasidagi Thong Lonsinbagi Khongjang Changsinba Houkhre. Student wing gi kangbu aduna ngasi lamfel de leiba Election Commission of India gi makhada leiba Chief Electoral Officer Manipur gi office so Lonsinba Houkhre mahiroi chamarumna office aduda thomjinduna manungda leiramba mioi sing thokhalaba matungda office asigi maru oiba gate sing so lonsinkhe loinana mafam adu COCOMI na so lonsinbani haina iba play card sing thechilamkhe tungda main gate su so lonsinduna thamlaba matung paumi singa unabada SKTV news na hangba wahangi paukhumda makoina changsiliba khongsang asi center lengakna Manipur da thokliba irang asi loishin binaba chap chaba thaurang lokhataba ziribamdagi angang ahum amadi nupi ahum kuki militant sing na faduna tamthina hatlaba fawba karisu tawdana leiba kaya asina miyamna pendaba hengalakpaga loinana COCOMI na pungkun marigi manungda kuki militant singi mathakta military crackdown tawgadabani haina thakiba matam loiraba fawba thaurang amata paikhalaktabagi center gi office sing Thong Lonsinbagi Khongjang asi changsilapani Miyamnasu isa-isagi anakpada leiba center gi office sing Thong Lonsinbagi Khongjang Changsinba hainasu appeal tawrakli. Kogi Central Lengakna hantak nambi mangitang trama thoida kuki kulai paibe singna kuki narco terrorist group singna koi misam taruk chi harakanda mihathina hatkiba adu phawba da kuki militant singi support to maongda makogi mathakta military crackdown tawrakanda rescue tawna na hotna khidaba aduga hena do makoida support tawba manba India Leingaki Khongjang asida Manipuri miyamna yaningdaba aduga masi India na kogi lengneriba mari si kari noiba wang kyama tholokba sunmar makanda India Leingaki mathakta Manipuri miyamna pendabagi chang ase asuki mathak hengale masina mara makanda India na Manipur gi miyam da yengliba miyeng ase masi parata mi bom matam oye haibo wakalun da bhamar kanda koi COCOMI na 24 hour gi manungda masi gi chap chaba kuki militant sing sigi mathak tak military crackdown tor kanda chap chana parata tambi ke dabani haiba oham mayama makak thamla kanda koi 24 hour gi ultimatum ma thajaki hariba COCOMI gi han sing na thajaki ba dugi ultimatum ma dugi matam loirakpa aduga inda gomena masi gi miyam na Manipur miyam na laktoki ba pandam sing as mamphang no ba honabagi mahota he na tumina election ba sina akoi ngasi degi hauna central gi oiba department sing office sing ase akoi Thong Lonsinbagi Khongjang ase paikhat jabani lamdam gi lebi deba ilaikai kudimang nasu lekai kudimak ta leba central gi oiba department kudimak Thong Lonsinbina ba shut down tawbina na bagi damak ta COCOMI Student Front gi maikai dagi su appeal tawjari adugumba miyamgi mihuto khan kibagi yamna maru oiba thawdang lawkiba jingasi gi sigumba office na neba aduna miyamgi mihucha leibam thoibra thoktabra wahanduk leibra leitabra haibase masigi achoba question ama hangbusigi chairakta akoina loan bagi manung jana ngasi gi sigumba election ga mari lainaba miyamgi mihuja khanbagi achoba thawdang loi office masidagi loan ba hobagi thongthang je koi hogjabani haida simsu thamjagi